Nagaland के अकोइबदसु कुकी टेररिस्टसिंगना क्रिमिनल अमसुंग वायलेंस की थबक मतम सांगना चथादुना लाक्ले FGN Nagaland की खाथंगु सरुक अमसुंग स्टेट असेगी अकोइबदा कुकी टेररिस्टसिंगना क्रिमिनल अमसुंग वायलेंस ओइबा थबक थवोंगसिंग मतम सांगना चथादुना शांति अमसुंग तंगदु लैताबसिंग थुगाइरे हाइना फेडरल गवर्नमेंट ऑफ नागालैंड FGN ना कनबा वाफम कया थमलगली FGN की मिनिस्ट्री ऑफ Rally Wali Information and Publicity na thokiba notification amada Kuki Arm Group asina chatharagli bathawong sing asi miyoi bana khang mangambagi pankhai wang mahenjilaklei maram asina FGN na Kuki Arm Group singi mathakta wakal manaba miyoi sing amasung nation single loinana action chathaba hauragani haidi Nagaland haibasi naga ipaipu sing na thambira malamni Hezabo Constitution of Nagaland gi Article 10 gi matung ina naga gi ina pokpasing Nagaland gi asengba citizen sing ni haidaduna Kuki Draft Union KTU gi member sing amadi nan naga community sing has bogi matung ina makoi sing asibu ichol inaw ni khanduna Nagaland citizen oina nungsi chanana ing tap na hingminaduna lakibani Naga National Council NNC amasung FGN natana FGN atopa group natraga miyoi sing na masak khangde haidi lamdam asidi lairiba illegal immigrant sing refugees sing amasung armed terrorist sing asina naga sing amasung khundaminariba yellow furup sing in normal life sing da disturb tawduna lakli haiduna region asida lairiba naga amasung community singna amato ina left na ikhoigi iramdam asi nation amagum kannaba honamina si haina phongdorakli lon bai fai ki ningthou amadi khuldugi nupi sing faraga wahang chatha bada fajin khiba naga singi langla langjil khangani Naga People's Union lailon bai fai khulgi Ningthou amadi khuladugi nupi sing lengang na faraga wahang paun chathabiu maduda ta fajin khiba naga micham singi aseng balangla langjil khangani haina Naga People's Union Imphal gi maikai digi phongdoragli ngasi Manipur Press Club ta Naga Drive kunga mari na punna sillaga pangthokiba paugi mifamda wafam asi Naga People's Union Imphal gi President M Nganran Mina phongdokhibani mahangna makha tana hai tha sigi taraga humdoida Kangpupi district ki manung chana laiba Kojim amadi Kolen gi marakta khulai paiba singna chatharakiba ambusta thado furuf ki church leader ahum sikhiba thogdoka mari lainana numit adumaktada lailon wifi kuki khulda kuki singna naga miyoi kunga mathoi faziluraba matung numit kharani lairaga nupi sing thaduraklaga nupa taruk fazinduna thamkhibani adubu ngasi fawba lengmai naga taruk thadokdri amadi laingana su makhoi gi asengba langla langjil puthokpa ngamdri suda laiba kuki militant singna phakhraga Kuki NP Manipur ki khutta leiti haina sengdorakli basi makhoi gi karamba wakhalona Tangkhulda Landa bani hairaga karigi chiru naga lengmai naga yausilakli bano church ki pastor fau yauna sanga gumna pharaga tamthiba mawngda human right violation tawrasi fau lengang na tumina leiba yaroi haiki mangna hai athuba matamda su lautho u su da leiba militant singna pairiba khulai lengang na lokhatpiu khulda Kuki land tharibasi Muthat Piko amadi Lailon Wifi gi chairman Faraga lengang na wahang pahom chathaduna miyoi taru ki langlan jik puthokpiu amadi micham sing adu sirabasu hinglabasu hakchang adu sinabiro miyam na waribasi Kuki militant sing busu tawkiba numitu dagi warakpani haibasi kaubiganu state amada refugees sing na makhoi gi tonganba state land semge honaribasi thuna athingma piu haina naga sing gi maikai dagi lengak ta demand toragli nakalamorom da paugi mifam adu da sarga khiba lengmai konsa khul gi chairman di adam na hai Naga micham sing fajin khibagi thogdo adu khulai paiba kuki sing nani haibasi mayek senglei Naga gi micham sing fajin khibagi manungda nupi sing thadoralaba matungda thadorak triba nupa taruk adugi manungda church ki pastor su yauri matai manau chaminna bada magi nupa fajin hauraba mat phawwa Kuki NP Manipurna fade haiba yaroi lailon wifi khulgi ningthou lalboi wifi na khangna wifi khulda me taraga humdoida lambi thingkiba Kuki nupi singilu chingbi aduda insillaga micham taraga nipan fahan khibani numituda fajan khiba taraga nipan gi manungda matai manau chamina badagi phawba nupa mari yauribani masida Kuki NP Manipurna miyoi taru adu fade haiba yaroi Kuki NP bu machin chumhange hairabadi lalboi wifi amadi nupi gilu chingbi adu faraga state ki authority na wahang paun chathabiu khul adugi nupi singna Micham singbu kanbibagi mahuta khulai paiba singda khusinakhiba adumak laibak thibani haiki mangna makha ta na hai khulai paiba masel muknaraga karigi micham miyam da awaba nangalibano khulai paiba singna micham singbu farba tungda masana pairiba phone phawba loina maklausin ki haidi lailon wifi ki ningthona micham singbu fabagi order pidragadi ayaba yaudragadi matau karam na micham sing fagani khul adugi nupi singna micham singbu kanbibagi mahuta khulai paiba singda khusinakhiba adumak laibak thibani Kuki furuf ki miyoi singda minungsi amata yaudre aphaba wakhal amata khande haiba wafam thamki kina fakhiba naga taruk thadu u haina ngasi naga ta balam khudingmakta protest tawkhre Khopum Valley dusu jalayarung furuf na protest rally chathakre naga taruk sina fanglagadi Manipur se sathiba mayon amada laklaba yai
Thadou amasung Naga community level understanding semgatpada saugatsi. Thadou amasung Naga community singi marakda community level understanding ama semgatnaba Thadou inpi Manipurna thangalakhiba proposal bu Thadou community international na saugatle hari. TCI na thadorokpa cherol amada amana amabu ikai khumnaba santi oina puna hingminnaba haiba wakalonda maite amasung Thadou furuf ka leinariba wakal taminabagi mawong asigum Thadou amasung Naga community gi marakta community level understanding asi thamnaba wafam puthorkhibada TCI na yakibani Thadou bu Kuki oina tattana lana uhanba sina miyamda chamam nahanba pohanbada natana Thadou community gi miyam khudong chadaba phibam amada lehali adubu Kuki asi ethnic community amanate tamthiba radical ideology entity amani Kuki asi Thadou community da thread ama adumak oiduna lairi Kuki proxy group ama oina thabak tawduna Thadou bu masak thialibani loina Thadou gi senglaba lupsing Thadou inpi Manipur Thadou community international Thadou student association bu mingcha thianduna chamam naba thogali hairi kiba uhawi haijaraga su Kuki na difa de haina chele operation da su thiba fangdri fajin kiba Naga taruk Thadou u haiba demand tawraduna Naga singna namna taba mafam singda akanba protest tawkre Laimakhongda laiba 57 Mountain Division gi campus manungda changkhibadagi hawjik fawba thiba phangdana laiba Kamal Babu gi thodok kumna makhoiga famina khiba Naga nupi singna thadoktuna khudam changdam pumna haijaraga su Kuki singna difa de haina chele lalmina operation chathabada su thiba phangdri thodo aduna khoirang khausang na halaba Naga singna lailon bai faida laiba miyamna makhoibu fakhibani aduga khulai paiba kangbu amada sinakhibani haina mamit makna Lalhoubasingna police ta pau tamlaga su thodo adu manga chap mana halle hariba khunja sing adu manam tatna amukta yaiba achumba loinamak thorakani hari United Naga Council na ngarang thokiba cherol amada hai Naga gi micham taru adu Kuki sing na hatkre hairaga su seng na hayu aduga asi bhakchang sing adudi Christian ama oina magi imung manung da fangalu maduna tana asi bhakchang losen bagi culture adudi UNC na khangduna laiba ngamde maraga sida Kuki sing na fakiba micham taru adu aso angam yauduna thadorakadabani haina demand tawraduna Naga sing na namna khundaba mafam pumna makta ngasi wakan mifam famduna achoba protest pangthokre Tamenglong None Chandel Senapati amasung Ukhrul district ta masing yamlaba miyam na protest rally ama pangthoki rally sing adu da tiliba miyam adu makoi ing tap na leiba pami Manipur ngak na Naga gi miyoi taruk adubu asoi angam amata yahondana thadokhangadabani haiba wafam fongduknaki protest asi kangla tongbi kaithel da su yamna chawna pangthoki liangmai pui Naga rungwangdi Manipur na Kaubur range liangmai human union ga punna senduna mafam aduda yamna chawba wakan mifam amasu human chain semduna miyoi ani adugi punsi kanbinaba Manipur ngakki pugning chingsinki protest aduda maitei tangkul Nepali amasung tungan ba furuf kayagi micham miyam su sarugyaki amaramda tha sigi taraga humdoida Kuki singna fajin khiba Naga taruk hawjik fawba thadoktaba lairiba sida lengana karigi tumina leishilibano haina liangmai pui Naga ruangdi Imphal unit ki secretary CS Wisiliu charangna na hanglakli ngasi Imphal East district ki new chekonda laiba travel market Naga women union gi miing makhada rongmai Naga lof Fawan Manipur Imphal Lungwa Rian for all Naga committee na silaga pangthokpa wakan mifam da wafam asi mangna fongdokhibani wakan mifam adu da mangna makhata na hai Kuki singna Naga gi miyoi taruk fajilaga thamkhiba numit tare ni faraklabasu makoi sing adu hawjik kadai da leibage hinglibra natraga sikra haibigi aseng balangla langjil amata khangandana leiri fajilaga thamliba miyoi taruk asi thadoraktriba fawba lamdam asida khunda minariba yalomi singna makhal makha kayagi khongjang changsilakani haina fongdokhi marak sida Tamenglong district ta leiba Jeme liangmai rongmai amadi inpui yapun manupi singi luf joint travel women association of Tamenglong nasu ngasi Tamenglong district headquarters da laiba jadonang pak to wakan mifam chathakre zo singna tariba Ukhrul district ki mafam singda unauthorized oiba drone amadi passenger puba chopper sing pairabadi kaptharagani Kuki volunteer Ukhrul district ki Kuki jo singna tariba mafam singda unauthorized oiba drone paiba amadi passenger puba chopper sing fauduna paireklabadi khulai ama hekta sizinaduna kaptharagani haina media cell village volunteer Ukhrul gamkai na mari leinaba singda kanghan kibaga loinana akanba warning tawkre media cell volunteer Ukhrul gamkai gi cherol amana hai tha sigi taragani pan amadi ngarang mongko chepugi area da unauthorized oiba drone paisilaktuna khul singi aron athop khangdokna bahona bagi khudam fangle haiba drone adu sikibung amadi sarka fung village tagi pairakpo oigani haibagi thajaba lei maram aduna makha tana unauthorized oiba drone paidana basu cherol aduna khangalakli amarom da Imphal Ukhrul passenger puba chopper paiba matamda Kuki khulsingi mathakta nemna pairiba du tokadabani amadi tangkhul Naga singi area space ta paigadabani karigumba Kuki jo singi air space ta passenger chopper na nemna pairaklabadi khulai ama hekta sizinaduna chopper adu basu kapthagadabani haina village volunteer singna akanba pauktak pikre haidi
Manipur mapalaiba ke terroristing landarakpadang ngakpangamdre Manipur ya punba saktam kaiba yaro yumlo na balaibang na Indo-Myanmar border lansilaktuna Manipur gi ngamkhai paring da changsilaklaga Myanmar na makhoi gi ngamkhai ni haina nungbi yungsinuna afongba lamlo lang chathabada laingang na karisu tawba ngamdre Firingji lamlo chathaduna Manipur gi ngamkhai mache lausinkhibagi mayokta miyamna pendabagi kholawda Delhi amasung Manipur lenga ki mari leinaba official singna kayarwa khanna fam maduda chatuna yengsinbagi thabak sing chathakre loinana maraibaki ngamkhai ngakpa pamba civil society organization amadi tongan ba political party gi mihu singna Indo-Myanmar ngamkhai da chatuna ariba ngamkhai gi nungbi pillar sing manglam khiba amadi mafam hongdoktuna Manipur romda sangna changsilaklaga anauba yumbi yungsilamba thengnakrabani lamkhai nungbi gi ariba pafal map amadi natural gi oiba khudam changdam sing khudom bina thinduna khangalabasu Delhi amasung state lengangna ulai palai tawduna furup asigi ngamkhai gi pak chawbagi chang hantan khibagi wathok lairi adungai Manipur Ningthou panba Asiatic sovereign country oringai matamdugi layokhraba mitegi maraiba maramdamgi apunba saktam amadi maning tamba ngaklam khiba singna ngamkhai ngak senaba honabada thawai thabada pamuba laikhide layokhraba mitegi athauba sing adugi masadagi chintharakhiba humang amadi angangba ikhengna makhoigi tungi chada naudagi damak yektuna thambiram khiba lamkhai paring asi ngasi makhoigi chada nauda oriba singna ngak senba ngamdaba phibam da lairakli basi laibak thibani laiwekhraba mapa mapu sing adugi mongpham da khongnet naduna ikaiba pibaga pangkhaknarakliba state asigi lamkhai gi pak chawba chahi khudingi mangsilakibagi wathok lairingai cherakta param kaina Indo-Myanmar border lansilakiba Chinkuki jo narco terrorist singna huran lanada khunda laita silakibaga iroinana apunbagi saktam macheta na thugairaga makhoigi oiba tongan balaingak natraga Laibak semna balanda duna mitei miyam paktakna na hatpada kanbina balaita badagi loikham naidaba wathoki mikap mirau kholna nilaba lamdam oiri India government amasung Manipur government na external aggression thingbangam de masina maram oiraga landa ase India government na khuneki proxy war amasung geopolitics sathan bani haibagi kholaw larubasu tasinadana leibadagi apunbagi saktam amadi miyamgi punsi kanana ngakpi gadawri bagi haiba langtakna ba wahang lairi external aggressor singna mitei amasung tangkhul naga yelhomi sing hatpa faraga pukhibagi terrorism gi kham thengba war crime sing lepalaitana chatharagli basti external aggression amadi terrorism gi lanna te haiduna makhoi bukang khatuna thambadagi leiba asigi law and order ngak senaba mapi mapa leita balamdam oire state asida hojik oiriba phibam asida lisang thariba asi yelhomi singi kangkhul malemgi leimaidagi muthat khinaba sinba aronba sarawlangni khanglabasu yelhomi singna adumak tumina yengduna leirabadi kangkhul mutkiba ngai bani haina lawridabagi maram leite